Taiwangpan awa nang later laira asi anak kaya gimarakta shore na akoy budi nung sibiduna nga sisu akoy gi bunsi amuka sanggok hanbiduna sabat amatigi sabat ama akoy bu pubirak pagi damakta ahan bada ishor buthagat jase ani shubada program asibu meeting tabiriba regular viewers na koy mayam muso amuka hanna taram na host ki tarap tigi na koy bu welcome tawzari ngasi akoy hapta tarama thoy shubani lesson number 11 ni aduga para asigi maming na Joseph Master of Dreams. Joseph, Master of Dreams. Joseph, mang bagi mapu hai bagi maramda akoy na shumay na gani. Ngasige memory text oy na akoy da PB ribasi Genesis 37:19. Genesis 37:19 da shumay na hai. Then they said to one another, look, this dreamer is coming. Adumay na makoy amamamda sumay na hay na re mang banupado lakre yengo hay na masigi wahay asi Joseph ke brother sing na mahak po hatlamday mahak minay oy na hundok lamday da hay kiba memory text ni this dreamer mang banupado lakre hay na mayam sing na hay ki hoy Genesis ki akonba chapter habidi Genesis chapter 37 ki 50 phawba se ayam badi Joseph ki maramda iragalai mahakna kram haina ahan ba mang Canaan da manglaga amuka Egypt magi punsi loi ki bra habigi wari du phaw 37 chapter ki 50 chapter phawba se Genesis ki wari se ayam ba se Joseph ki maramda iragalai aduga hoy aseng ba mag Joseph asina in the book of Genesis asida patriarch sing habidi like akoy na Abraham, Isaac, Jacob makoy gi marakta Joseph asina mafam yamna kalle magi maramda yamna hairaga lay Genesis ki book asida aduga Joseph ki punsi asida theological truths ani akoy na uba phange madudi krira ahan bada ishor na magi wasak pi ki ba pumna makto thunghalle habisi Joseph ki wari digi uwe aduga ani shubada Fattaba adubu ishorna aphabada onthokpa ngamme habisichu Joseph ki wari dige ekoina uwa phange aduna masigi hapta se ekoina nainaga dobsi Joseph ki ahanba punsi early life of Joseph angang oiringai dige kramaina haurakibra aduga ma se mapa gi favorite son ni mapa Jacob ki khwai dige nungsiba macha ma oina haurakki aduga maha ki maming ase Hebrew gi londa Baal ha Kolamot haina haye masige arthadi dreamer mang banupa habene Genesis 37:19 aduda yengba kanda aduga masise literally hairadi mang bagi mapu masters of dreams haibane haibase ngasige Sabbath school da aikoina sumaina nai nagane hojikte Sunday gi para aduda aikoina yengba kanda family troubles Hoy Jacob amasung mahak ki family se ikon badadi makoy hojikti Canaan haiba lamdam aduda makoy settle tawkre pan kre awa nang kaya thengnarabasu Canaan gi lamdam aduda makoy settle tawkre aduna makoy na Canaan gi lamdam aduda hek settle tawba hawbaga makoy gi punsi da troubles awa anang kari haigadra ko pamdaba thodok kaya se thorak pa hawki maru oina magi imung manung digi thorak pa ase mathang thorakki aduna makoy gi sokna riba lan yana dabase karigira lamunna gi maram nate aduga ising wan pagi maram nate atopa maram kari gi sunate but the fight is spiritual thawai rom gi oiba gilan ase imung manungda Jacob ke family ne Canaan da pan ba horak pada horak ke sumaina koina Genesis 37 gi verse 1 through 11 aduda pa ba kanda Joseph wo mahaki pokmin ba machin manaw magi mayam sing na kramaina tuka jakibra kari gi dmak mabu minai oni yon kibra habi gi wari do koina sumaina uba phange Joseph chahi tarataret khakta ngaiba kanda mahakna mayam basing na yaw senba ko Sekem haiba lamdam aduda yaw senba mafam aduda mana chak thenba chatkibagi wari adu khange ekoina mahasi chahi taratret khakta ngairi just 17 years old aduna Joseph ase mapana mabu thoina hen nungsi favorite oya ayamba mayamba sing adudigi mapana mabu hen nungsi bi ba do phangi Genesis 37 verse 4 aduda ekoina uba phange aduga amuka magi mapa Jacob na mabu nungsiba machin nungsiba adu khak natraga God of many colors haina ekoina isai do so sakhraba God machu yam na laiba aikoina Joseph ki God hairaga hojik chu khangnariba even angang sing na phau khangnariba adugumba yamna special oiba God thurit ama mana mapana magi damang pi ki Genesis 37 ki verse 3 du the uwe aduna
masi se aseng bade akoina second Samuel ge chapter 13 verse 18 de yeng bakanda di masi se a garment of prince I mean ning thau macha singna lit kada adugumba phijol ado mapana macha Joseph mana nungsiba macha adu da pibi ki adu digi amuka hendo laga kari taubra maduna maram oire hairaga machin manau singa mayamba singa mabu tuka chaki mabu de aikoi babana mabu hena nungsi magi da makti even ning thau machana set ka da ba phiron phau pi bi haibdu di kallak pa tukka jaba mi hoba ase haurake adu digi amuka hedorga Joseph asina Genesis 37 gi 2 di yeng bakanda mayamba singa tauba phataba lamchat sajat mayam adu mana mapada ngonda hek tambi hai aduna maram oiraga mayamba singa aikoi gi phataba lamchat si ipa sa tam thokre mapana chai bakanda mukhoina manau no pabu nuai ta ba adiga muge wakhan ase hen sumaini yam khalakhi haina aikhoina uba phange aduna hoi mahak na mangki ko lohon mapun tarani thoi aduna taramathoi aduna mangon da khurumba adu uki sun moon stars 11 stars singna mabu khurumba adugi mangba matamda mapana openly rebuke tauki mapu mapana chaiki nangi imai pana nangbu khurumgadra haina Jacob na machabu chaiki adu mak oirabasu kri tawe mahak na Genesis 37 gi 11 gi matung ina he kept this incident in his mind meditating on its meaning and waiting for its fulfillment mapana machabu chai khrabasu openly rebuke taukrabasu magi wakhanda Jacob gi wakhanda masise ishor dagi lakpa oigini masise kaidongai thungadra ko kramhaina oirakadra ko haibse magi wakhanda de dum khallaga lay e ichana mangliba mangse phagi gi mangdi nate karino amadi thorakadawre haibse mahana khanglaga mahana matam adu ngairaga lay ki hai mapa Jacob na asumaina Masidi ke ekoi na tamjagada ba para take away lesson aina take away lesson ani khak pijaninge take away lesson number 1 da ekoi na khangada ba se Jacob was loved by Rebecca more than Esau ko Isaac Rebecca gi wari de yeng baganda Jacob asibu magi mama na hen na nungsi ki mapana amuka Esau bo hen na nungsi ki adugumna hauzik chu amuka family asida Jacob ke family asida magi punsi da thengna rakhiba adugumna mazu macha singi marakta amuka partiality haishara ko favoritism adu ulaga macha Joseph bo hen na nungsi ki aduna parents showing partiality between the children have always problems in the family masise ekoi uba pange imung manung da ekoi gi icha singbu ima ipa oiba singna lu ne hena tauba partiality show tauba akhara da budi ma bu hena nungsi ba asigumba imung da leiba sina imung asida problems ase thora e habse uwe ekoi na Jacob ki hak tak ge ukre aduga ma gi macha gi Joseph ki hak tak ge su uba pange aduna ekoi gi imung da su as a Christian family ama oina hoi ishor na Jacob ki Isaac ki imung da mana bor bb khrabasu ama koi gi pap adugi consequence adumak phangki adugumna ichin inau sing aikoi gi Christian family da aikoi gi imung sing da angang sing gi marakta mama mapa oiba sing da michang mikhai nai ba leiba se imung da problems yamna tho e masi leiroi da bani habse aikoi take away lesson number 1 oina lose take away lesson number 2 aikoi na karigumba achowa ama oige hairabdi aikoi ahan bada aikoi se apik ba oiba tha aikoi na achowa ama aikoi gi tungi punsi da mi ama oige herde hojik che apik ba ama oiba tai master mapu oige herde hojik che hana minai oiba tai adumai na aikoi na Matthew 20 gi verse 26 27 de Jesus Christa na kri hai whoever will be great among you nangi nakoi gi marakta achowa oigadaba oiningba mi aduna let him be your servant nangi minai oishnu hai masida ekoi na obase it's all about servant leadership aikoi gi thawai gi natraga chau asang oirakpa haibase masi servant leadership ki quality laigadabne aidi wang khre haina wang na aikoi laibi yade adubo mi bo seba tauba hana non thaba down to earth hana oiba humble oiba haibase aikoi gi darkar lai haibase Joseph ki punsi dige ekoi na uba pangi mahangna achauba tungdo oirakadabado hauji ki oina di minai oike awanang khangki abandonment mayam basing na mabu intopi budo khangki aduna aikoi gi punsi desu karigumba achauba ama oige hairabdi thawai romda achauba ama oige hairde servant leadership ase darkar oya humble oina toba tae hana awaba nangba tae hana apikba oiba tae haibse aikoi na uba phange okay mathangda aikoina Monday gi parada changlap kanda the attack on Joseph on the mayam basing na karamba khuzin thorang lalong lat khibra kari attack to khibra habda aikoini yengsi Genesis 37 verse 12 to 16 power yengba kanda
Joseph ke mayamba sing ne yamna phattaba thabak magi manau nupa Joseph ngonda tawkhibad oikhoina uwe. The intensity or degree of human wickedness is seen here. Masida mioi ba aikoi lu tong na saba I hakchang na laiba gi mioi ba gi phattaba gi intensity pap tawba yaba gi degree ase adukki matik yame laiye habse masigi wari dige aikhoina uba phange. Hoi mapa Jacob Israel haina sukhang na ba mapa Jacob asina macha nupa Joseph asibo mayam basing Shechem haiba lamdam adudi yaw selaga laiba mapam aduda nang chak thin ba chatlo haina mapa na thabi kyo hoi macha na lakhre Joseph na lakpa matam da lambi mang khre mahna lambi mang ba matam da nupa amana mahabu haibi ki nayam basing jo dothan haiba lamdam aduda yaw sing sajik pijana na ba kumkhre haibi ba kanda amuka lambi ado mana follow tawraga mayam basing ba amuka uki mayam basing na mana labna lakpadu uraga wari du yamna ten hygiene ba matamda yamna labna lakpadu urakanda mayam bana yaurak tringai da machin manau gi marakta ma asibu kramaina hatchira ma asibu kramaina ekoi gi irakti gi lawthoksira habi gi conspiration asi hauki ekoi na memory text yengki bagum yengo mang manupa do lakre haina mayam basing gi marakta kari haisira ko mayam magi manau nupa asibu tukkat chaba mi hauba kallakpa aduna thallaga plan asi yat pa hauki manau nupa aduni yaurak tringai da kari gi damak tara makoina asigi plan tawri base why because they invade or jealous of God's favor in his life magi punsida ishor gi nungsi bi ba ishor gi thauja ado laibedo Joseph gi punsida laibedo mayam basing tukkat chaki kallak chaki hoi aikoi gi irak tasu kana gumba amana aphaba ama oige haridi aikoi gi wakhan dasu ama bunam thaning gi wakhan ase aikoi ngon dasu hek lei masi se Joseph ki wari dige aikoi na masi se phattaba ni ha se ngasi uba phange Acts chapter 7 gi verse 9 da hoji ko wari du iraga lei mayam basing na ishor na mabu nungsi bi bu bu kalak chake tukat chake wang khat suno ai gi inau nu pa asibo aikoi gi sagai asida ishor gi blessing lei ko haibdo mayam basing na manau nu pa bu encourage tau bi gi muhuta nam thana bahot nakhi aikoi gi punsi de su thok ta banate isin in housing mi amana aphaba oige hade aikoi mayam na modu encourage taw han bagi mota adubu manghan na ba sinba ase yam na phatte ha se Joseph ki punsi dige amasung masi gi biblical truth asidige aikoi na uba phangada bani hoi makoi na sumai na conspire tawrak pa matam da magi mayam ba Reuben na khwai dige ihan han ba Jacob ki macha Reuben mayam basing marakta khwai dige ahan aduna haike masi aikoi gi icha inau nu pani ko aikoi gi I amakhak ne maduna mangonda khut tharoi se mabu ha tok loi se haina mahakna try tauki adubu mahaki wakhanda Reuben na kri towe masigi angang asibu Joseph asibu maga amuka kanbi ge habise magi wakhanda laiki ha Genesis 37 gi 22 gi matung aduna sumai na tawrga magi mayamba amuka Judah haiba nupa asina mabu amuka haloi se aduna mabu hatpagi muhuddi amuk ma se mabu aikoina lamlan basing ko lamlan basing da aikoina yon krase minai oini yon krase Ismailite sing de minai oini yon krase haibase makoine yanare harga hojikte just for 20 pieces of silver lupa sana lupa ge 20 pieces kun khaktaga mahapu sinaraga mahapu minai oina Ismailite singda mahapu yon thokpi khiba wi wari aduso ekoina uba phange aduna Genesis 37 gi 29 da ekoina yengba kanda adikte Reuben na mayamba sing asibo mabu hatloi se aduga mabu kom asida thada birase aduga kom asida thada birakanda mana amuka kange haibse Reuben gi wakhanda laiki amuka mana laraga kange haibse magi wakhanda laiki aduna hojikti mabu amuka Reuben na thada mabu haloi se haibagi matungda Judah koina amuka conspire tawrga mabu Ismailite singda yon thokrabagi matungda Reuben ase amuka lakhre laklaga magi manau nupa adu yengba kanda leiramdra kanda mase magi thamoi yamna soklaga kri tawki magi mapi chogairaga ma kapki hai magi targeti mabu kom adu da thadaraga makhoi mayamba singna loina tumkhraba kanda chak chabu loiraga loina tumkhraba kanda mana amuka kom adu digi lokhalaga mapangonda sinage habse magi plan oina like Reuben gi plan kramaina mana masigi wakhan asi laibra hai koina commentary de yengba kanda kri tawe mayamba singna
manau nu pa Joseph asibu kom aduda pit aduda thada kraba matungda ma khoina chakcha ningai phamda ba matamda Reuben asidi mkhoi gi marakti yaudrga nakan amalom da chatlaga amuka mkhoina charga tum kraba kanda amuka kanbi ningai habgi plan asi yat ki kari gi dama mana Joseph bu kanbi ningbra ma ki punsida mapagi concubine amasung mamagi minai Bilha bu mana Octobalam chatlaga mapagi mai thihan ki ba adugi pap ado amuka kok ningai aina aduki matik phattaba tawki base ipagi mafamda amaka abhaba amuka tawige habige wakhalonda mana ma ke manawna pa Joseph asibu kanbi ningai plan tawki aduna mahakna kom aduda thadaba adugi adu phawba mana suggest tawramlaga mayamba sing adudigi mahakna atopa mayamba sing adudigi mahakna lapna chathoraga leikhi habase commentary khrana hai. It is hard to imagine the kind of hatred expressed here. Masida, especially for someone of their own household. Makoi imung ama khaktige haurakpa, machin manau I ama khaktige thorakpa, mi ama bu phattaba, adukki phattaba thabak tawba haibase. Aikoi yo wakhanda khanbade yamna luna thoe. Mioi bagi phattaba se. Their action shows us that human can be very evil. Masidi aikoi no ubase. Mioi bagi phattaba gi intensity se adukki matik wange haibase. Aikoi no uba phang. Mayamba makna manau no pa bu hat ni ngai khotna ba haibase. Mioi bagi phattaba se adukki matik wange haibase. Masigi Jacob Joseph ki wari digi. Amasung mayamba sing ki wari digi. Aikoi no uba phang. Hoi masigi para asida aikoi na amuka Monday gi para asida take away ani kha hairam ge amuka ahan bada God can raise up friends for his people even among their enemies. Ishorna ma khoi gi yekna basing gi marak adudagi su yekna ba achungi marak adudagi su maruk ishorna sabi ba lauthok pi ba ngamme hai. Example hai ba kanda uji gi Joseph ki wari adu yeng ba kanda mayam basing loina mak na mabu hatok na ba plan tawki mayam basing loina ma adu Joseph ki damak ti enemy oike adubo madu gi enemy gi marak ta Joseph ki friends ama Reuben hai ba nupa ama ishorna rest tawbi ki aduna ai khoi gi punsi du su isin inaw sing aikoi gi yekna bane haina khaliba mi sing adudasu ishorna aikoi gi marup pibi bagi matam laigini habse aikoi nu uba pange Reuben ase aseng bahari mana first born ne ahan ba macha ne Jacob ki aduna mana imung gi sampati birthright pomna maktu mana phangpham thopone mapagi nungsi bi base mana phangpham thopone blessing mayam ase phangpham thopone adubu manau nu pa na phangki bada magi wakhanda kallakpa mi hoba adu pomna ma adu thadokki asise kana gi plan la ishor gi plan ne aduna aikoi gi yekna ba sing gi marakta chu ishorna aphaba aikoi gi marup ase sembi ba ngamme aduna aikoi gi yekna ba singbu aikoi na ayam matam pomna makta aikoi gi enemy oina uroi da bane adubu makoi gi marakta gi God can do miracles. Ishorna angang pathabak tawre harga aikoi bu kanbi bi plan ase tawrakani aikoi leiri base phattaba mayam gi marakta leiraga lei nak yek aikoi gi tungmang yeng makanda aikoi gi yekna ba khaktane adubu adu singi marakta gi su ishorna kari gumba thabak ama tawraga aikoi gi marupi bi ba ngame habise ngasi gi lesson dagi uwe. Take away number 2 da aikoi na jealousy is the greatest sins of all. Kalak pa habise khwai digi chawba pap ne habise aikoi na uwe aduna Lucifer na su ishor bu kalak pagi damakta sargada lan hoki ai ishor oike haike ai haibigi wakhan ase lake aduna kalak pa mi hoba ase yamna phatte haibase uwe aduna masigi lesson da ikoina maru oina ubasidi kari raarga ma ki manau nu pa bu ishor na nungsi bi ba adubu makhoi na so o yam phai de ko aikoi gi imung de ishor na nungsi bi ba laibe se haina in khat pi bagi muhta mi amana aphaba oirak pa aduda nam thaningai hotna ba mayam basing wakhalon adu uraga aikoi gi Christian punsi du su tamjaningai lai ichin inau sing aikoi gi irak ta kana go ma hai asing ka khalak pa matamda aikoi de gi thoi hena ka khalak pa matamda mana ingon gi hen khi gi dore haina nam thambagi muhta mukhoi sing asibu in khat pi ba support tau bi ba encourage tau bi ba ha yamna maru oibane habise ngasi ge Sabbath school dagi ekoina uba phange. Tuesday ge parada Judah and Tamar Judah amasung Tamar ge wari da ekoina Genesis chapter 38 adu ekoina paba kan du uwe aduna hauzik gi Judah na magi manau nupa Joseph ase leitre ma buminai oina yon kre habse khangba kanda kari tawre ma na mayamba sing atopa mayamba sing adudige mahak chat thorga adulam haiba lamdam aduda komlaga hira haiba nupa amagi yumda mahak se lai pham aduda mahakna Canaanite ki nupi ama shwa haiba nupi ama thengnerga mana nupi amagi nupi ama oina lawraga imung oina semraga macha ahum Onan amasung Shela haiba macha ahum ase Judah na pokhe aduna
जुदाना माके अहान बमचा नुपा इरा हाइबगी हाइबा नुपा असिगी नुपी अमा थीबी ने नबा कैनानाइट के नुपी अमा तमर हाइबा नुपी असे ममौ ओइने एयर गे दमक महाकना लौबी की अदुना एयर असे यामना फत्तबा मी अमा ओइबगी ईश्वर की ममांग दे यामना पाप चेनबा अमा ओइबगी दमक ईश्वरना एयर बो हातोक जुदाना मागी मचा अहन एयर असे सीख्रबगी मतुंगदा ममौ तमर असे बो माके अनीसुबा मचा ओनन अदुदा नुपी ओइना अमुका मनाव नुपा दा मयामबगी नुपी असे सिनरगा ममौ असे तमर असे अमुका मागे अनीसुबा मचागी ममौ ओइना लाखी अदुगी मतुंगदा अमुका मागी अनीसुबा मचा ओनन असिसु ईश्वर की मिटयेंग दा पेंदबा अमा ओइबगी मरमना ईश्वर माको हातोक पीकी अदुना हौजिकति करी तौरे मचा अनी से सीख्रे अदु ममौ असे लुखराबी ओइना लेरे अदु मतमदा मागी इकोन कोनबा मचा नुपा शेला असिदि खरा आंगांग ओइरी अदुना नुपी लौबा याबा मतम ओइद्रे अदुना माना ममौ बु हाये अइगी इचा अहुम सुबा इचा इकोन कोनबा शेला असे नंगी नुपा अमुका ओइहनगनी नंगबु नुपी नुपा लेदबा मी नुपी अमा ओइना आइना पुंसी सुपा पानहन लोय अदुबु इचा असिना मपुंग फाद्रि फाउदी नंग अमुका नंगी युमदा चलगा नंगी नपागी युमदा मतम खरा ngairaga leiro aigi icha asina nupi thibi yare haiba ganda nangbu aina amuka aigi imau oina logani ko haina magi mamau tamar asibo thadokre ma wido lukhrabi amagi phijon selaga magi mapagi yumda angang sela aduna mapung phadri phawba ngairaga leikhi haibagi wari adu ekhoina uba phange matam khara leibagi matungda juda gi nupi suwa ase sikre ma yamna wa khre juda ase ma gi nupi sibagi maramna aduna hojiki juda ase timnat haiba mafam aduda lakhi timnat haiba mafam aduda lakadore haiba se mahaki mamau oiriba tamar asina taram ki magi mapubok ase juda ase timnat lakadore haiba se tamar na taraba kanda tamar asina khange haibadi magi mapana magi mapubok asina magi macha sela ase mapung marai phawraba phawba tamar asibu magi mamau oina loning dre habse tamar na khanglabagi matungda tamar na kari tawre mahaki widows ki lukhrabi gi phijon adu law thorga mamai khumjillaga tamar asina prostitute oktabi nupi amagi lamchat lawre haraga magna timnat ki lambi aduda phamlaga leiki judana masigi nupi asi hek uba kanda magi nupi ne I mean magi mamau tamar ne habse khangdre haibadi mamai khumjinbagi maramna aduna masigi nupi ase prostitute ne oktabi ne haibagi wakhanda magna magi daughter in law mamau oiriba aduda maga ikaidana haibada maga tuminaki adu kanda ma tamar na kari haiki nang aiga tuminarabadi nang aigi damakta kari pigira haina haiki adu kanda juda na kari hai hojiki aingon na kari su yaude adu ai nangi damakta sana lupa aigi yaw sing pigini haina mahaki even adu digi pendraga mahaki signet aduga mahaki bracelet mayam adu magna aduga mahaki stop chaichu ado mana promise ama oina pb ki tamar ase magi mamau no pi tamar ase conceive oikre angang yaukre haibase taba kanda judana yamna sauraga nang oktabagi lam chat pa nang se aigi imau ne haina khanghandaba adugumba nang ase pap tauba nupi ne haina mabu burn to death mabu mai tharaga hatoke mabu puro o haina magi minai sing da haiki adubu ai khoina wari du loina khangre samjinba kanda tamar ne magi mamau ne haibase khangba kanda amasung wasak pi ki ba mayam adu dingsing laga mahak ase amuka kari tawre apologize tawki mahak ai lanjare hairaga magi mamau nupi da mahakna lanjare haiki magi mapubok tam juda asina juda na magi mamau nupi da lanbi khiba I mean oktabalam chachat pi khiba aduna hojikti tamar ase conceive tawraga macha ani twins ani poki hai twins ama poki twins ko macha ani naphin oina poki adu matamda pares haiba ani suba twins adugi matung poklakpa matamda ani suba oina thorakpa angang ase pares haina thonki maki maming ase pares haibigi maming artha di breaking through awa anang mayam digi lan thokre haibigi artha da mahakna haibi ki aduna like Jacob mapa mapu Jacob kumna hojiki Perez asishu second son ne ani subane Jacob asishu twin ne Esau ga Jacob ase aduga Esau se ahan ne adugumna hojiki Perez asishu masu Jacob aduma kumna twins ki marakta ma se ani subane angang ne aduna mahangna ahan ba ama oirak laga hojikti Jacob na ahan ba oikhi bagumna twins ki marakta Esau gi birthright hura laga mana blessing phangba oirak khi bagumna Perez asishu amuka twins adugi marakta Jacob kumna ahan ba ama oiraga Esau gi blessing ase phangle harga mahaki history mahaki ancestor of David ase lakhi
issue Jishu Christa poklak kadabagi Mari ase Perez ki idigi amuka lakpa phangki habse ekoina Ruth chapter 4 gi verse 18 through 22 aduda uba phangge aduga ikon kon bada ultimately of Jesus Christ Matthew 1 gi 3 di yamakanda Jishu Christa na David ki sagai digi porak pase David si kana digi lakpa ga matang magi mapam pu se ekoina yamakanda hauziki Tamar na pokpi ki ba Judah gi macha ani suba Perez ki idigi lakpane habse ekoina sumaina uba phangge aduna as for Tamar gi damak this is the first of the four women Ishor gi genealogy Jishu Christa gi genealogy charon suron gi marak nupi mari laye adugi manungda maha se mari subada laye Tamar gi ming se aikoin uba phange aduga magi mathangda Rahab lae aduga Ruth lae aduga wife of Uriah ko Matthew 1 gi 6 aduda nupi mari gi ming laye Jishu Christa gi genealogy yeng bakanda maduda Tamar asisu yauki adugi magi macha Perez asisu yauki habse aikoin uba phange aduga hojik se Tamar asina part of kari haigadra ko Jesus mother Jishu gi mama oibagi e gi saruk aduda Tamar ase yaurakhi habse ekoina uba phang take away lesson masige parada ge ekoina kari pubi yabra lausin bi yabra Tuesday ge para adi ge whenever we make promises of anything we must fulfill it in due time Jacob Judah na magi mamau Tamar da wasak pi ke aigi icha sina mapung pharap kanda nangi amuka nangi nupa oihan gani haina wasak pi ke adu matam adu yawra pa mana wasak adu in ki de aduna aikoi gi punsi desu Ishor da aikoi na wasak tawbo oiro mi aikoi gi marakta aikoi na promise tawbo oiro whatever you promise aikoi na wasak pi ki ba ado aikoi na matam chap chana thunghan base amna darkar oye have se uwe madu natrabadi otherwise it creates problems in our life later aikoi gi tungi punsi da aikoi gi wasak ado in da ba matam da masina problems kaya se thora ya have se ke Tamar amasung Judah gi wari asitigi uba phange aikoi na aduna whenever we make promises aikoi na Ishor da wasak pi ki ba aduga aikoi na aikoi gi aikoi gi marak tu wasak tau ki basing ase aikoi gi wasak ase aikoi na tarai lauroi da bani aduna masi se aikoi matam chana thunghan base darkar oye natrabadi Tamar amasung Judah gi imung da thokhibagum na aikoi gi punsi desu awa anang thorakani habse Wednesday ki parada aikoi ne yamgan Joseph a slave in Egypt Joseph now ziki kramai na Egypt ta minai oi ki bribe do aikoi na Genesis chapter 39 asida aikoi na uba phangre aikoi na paba phange wari do aikoi na loina khange aduna maha se Potiphar gi Egypt ki Pharaoh gi lanmi gi makok ki mayum da ma se inai oina palakhi aduga madpham adudigi ma se kramai na successful oiba mi na masak khangbi ba trustworthy oiba mi ama oirak ki bra ha gi wari do aikoi na sumaina samlap na yengmin na si hoi Joseph hojikti Egypt la laga Potiphar gi yum da minai oina laikre mana aphaba ama oibagi he was so good and he master trusted him mahaki mapu na mahaku thazabi kre ma se aphaba pukchen sengba honesty sincerity adugumba laiba mi angang ama oibagi maramna magi mapu Potiphar na mabu thazare harga mahaki lanthum mahaki sampati amasung mahaki imung manung de yengsin ga da badai da pumna makse Potiphar na mangonda sineki Joseph ngonda sineki habse chapter 39 gi verse 4 aduda ekhoina uba phange aduna Jacob's success however does not corrupt him maha yamna success oiba minai oina lakpa mi aduda makoi gi sampati lan thum gi upu gi so sinabi ba habse yamna irai na thokpa nate adu hojikti yamna minai oiba adudi gi asiguma success hekta promotion se ek karakpa matamda chau thokpa gi wakhan ase lakhi de Jacob Joseph ngonda aduna magi success aduna mabu corrupt tau de have se ekoina uwe Genesis 39 gi verse 10 gi matung ina Potiphar gi nupina Jacob pu seduce tau base mabu papta haninga hona base nong makha ki target na te adubu day by day niti gi adum matam kuina taurakhi have se so ekoina uwa phange aduna hojikti ikon kon ba ek oina magi nupina Potiphar laitringai da wari do ekoina loina khangre Joseph ka tumin na ningai hona ba matam da Joseph na kri hai gi 39 gi verse 9 adu di ge makanda how can I do this great wickedness and sins against God hain hai ki karamhaina asigumba phattaba thabak amasung Ishorgi mayokta asigumba thabak ase aina tawba ngamgadra haina Joseph na laithorga chen ke bagi wari adu aikhoina uba phangki aduna Jacob ki mabu langthoklam laga
kari hagidra mabu humiliate tawbi ki ba ikai ba nanghan ki ba aduda Potiphar gi nupi ase magi thamoi sholaga magi nupa da aran ba wapau mayam tam silaga Potiphar na Joseph asibo hojik ti amuka kaisum sang da insin bi ki bi wari ado phang ma ase success phangrabane ahan bada Potiphar ne yamna thazakre ma wangkhat ka dawre habdo ubaganda Satan gi another target lakle haraga amuka Potiphar gi nupi gi through the Satan na thabak tawraga Potiphar yauna makpo amuka thazaba se manghalle haraga kaisum sang da makpo namsin bi ki Joseph again experience abandonment mayam sing mabu inthok pi ki ba mabu langthok pi ki ba yon thok pi ki ba ma experience Potiphar gi yum da lakre Potiphar gi yum da mak se success se amuk uba kan da kri tawre amuka Potiphar na mabu amuka langthoraga mabu kaisum sang da insin biba matamda magi punsi da abandonment Ishorna aibu langthok pi khre haibgi wakhan ase amuka phawba haurake ichininau sing aikoi gi punsi du sumarak marakta Ishorna yamna silent oiba aikoi na kyamuk haijar su Ishorna tabi daba matamda Joseph ki experience gumna aikoi bu su langthok pi khre da aibudi Ishorna nungsi bi kidre da haibse he aikoi gi punsi de su aikoi na thengnai aikoi asi gi part asi da aikoi sharuk yaraga lae adubu ningsing se ichininau sing Ishorna Joseph o kaisum sang aduda thadoki te mana loina bi ki Daniel amasung magi marup singbu mai gi manung da Ishorna loina bi ki bagumna kaisum sangi manung ajusu Joseph Ishorna loina bi ki habse aikoi na uba phangkhre chininau sing nang ai gi punsi da su aikoi khandu ne yengche Joseph bu Potiphar gi nupi na them ki bagumna aikoi gi punsi da temptation lakpa matamda nang ai chen thok pangam gadra ko asi yamna maru oiba wahang ne nang ai chen thok pangam gadra Joseph na kramai na madu chen thok pangam sister white ki writings da aikoi ne yang bagan da kri hai mapa gi yumda mahang na Ishor gi maram da tam ki ba mana ta ki ba pumna mak to ma su kau kau thok te aduna for Joseph God comes first always Ishor asina Joseph ki punsi de Ishor na ahan ba adu ma oiki mapa na mabu angang oiringai da magi mayum da tambi ki ba mayam adu kau daraga chatpagi maram na Potiphar gi nupi gi adu gumba yam na kan graba temptation adu da lepangam ki nang ai lepangam gadra adu lepangam se hairaba de ichini nausing ngasi aikoi gi imung da aikoi gi imai pa singa aikoi bu angang oiringai da tambiri basing ase aikoi munna lausin batai adu ga mama mapa oi basing da amuka kari haija batai Jacob kumna ko Joseph asibu man angang oiringai da tamki bagumna aikoi na su aikoi gi angang sing asibu aikoi makoi na angang oiringai da phajana Ishor gi maram da tambi basi yam darkar lai habse aikoi na uba phange hoi masi ge parada aikoi na take away lesson wherever we go we must carry God's allegiance and being a blessing to others aikoi na katai kadai da chatlaba su ishin inaw sing Ishor gi allegiance Ishor gi lamchat aikoi gi haurak pham khanglaga aikoi chat patai aduga chatluba mafam khuding da Ishor gi thousand blessing ase aikoi puraga chat patai haibse aikoi ngonda aikoi na lausininga yam darkar oye Joseph na kari toki mana chatpa mafam khuding da mapa gi mayum da ma favorization oina nuaina lairamba do ji minai oina palak labasu ai ase Ishor gi mi ni ko ai gi haurak pham ase Ishor ne ko ai bu ipana tambi ki bse sini ko haina kaw da bagi maram na mak na lan adu ngamba oike aduna wherever you go wherever you may be nang kadai kadai da lairabasu nahaki haurak pham nahaki religion nahaki Ishor adu bu nang na kai dong ngai da su compromise to roi da bani haibse aikoi na khang batai aikoi gi local church da leiram da bayai nang Infal da leiram bayai nang Delhi da leiram bayai nang Guwahati da leiram bayai nang gi church adu da gi thadok ram laga chalam bayai nang gi church local church da phajana leiram laga hojik te ma pan thop ganda sabanu me da church ataba kri to da ba Adventist ki gun pu da ba asigumba youth kaya asigumba mioi church member kaya leiduna leing asi isini now sing aikoi ngasi Joseph ki wari di aikoi tam jaga da badi wherever you go nang na chat pa mapam kudinga carry your identity as God's children nang ase Ishor gi machani have do mi mayam bu uhallo nang Ishor gi damak laiba mi ne have do mi mayam na khangsuno nang na chat pa mafam kudinga atop sing gi blessing purak pa su oi gi da bane have se aikoi na lausin never allow your success to drip you away from the truth nang gi mai pak pa nang gi promotion karak pa nang gi job ta bu oiro kri da bu oiro nang bu mi na recognize ta wi bu da bu oiro kri ta bu nang gi reputation phagalak pa da bu oiro maduna achumba Ishor ngon gi nang bu kaidongai jusu ching thok taningai hona gadabani Joseph na magi punsi da success kayamuk thengnarabusu achumba adubu mana kaidongai jusu compromise tawki da bagumna aikoi gi punsi jusu success thengnarak pa matamda aikoi hen na non tharaga Ishor da changjaba darkar la ye habse ngasi ge Sabbath ko gi uba phange ikon kon the Thursday gi portion da the dreams of Pharaoh gi mang adu aikoi na Genesis chapter 40 verse 1 through Genesis 41 gi 36 pawda Pharaoh na mang ani mang ki aduga magi mang ani
aduna magi officer ani kaisum sang the mang ke bu kari mari nai na bra haibge wari sing ado ai koina ngaktang smai ni yeng min asi oi over time Joseph ase hojikti matam khra laibagi matung da kaisum sang adu gi in charge oina mahak ko amoka promotion phangki aduna maduda mahak na pharaoh gi officer ani ko butler amasung a baker ani gi mang ba adu mana translate tawbagi wari adu ai koina phangkhre aduna makhoi ani ma ase makhoi ani gi mang aduna makhoi ani bu yamna disturb tawraga lairingai da Joseph na makoi ni gi mang adubo asumai lakadabani ko haibado mang adu hanbi ki bigi wari adu aikoina loina khangre wari adu aikoina sugaina amuka haidrabasu aduna hujikti madugi mang ani ado maki officer pharaoh gi officer ani na mang ani mang ki bado aduga chap anana amuka pharaoh na su maki mang ani amuka mang ki aduna pharaoh na mang bakanda ishor na Joseph ngonda utpiriga Joseph na ishor gi pautak adu laurga Joseph na amuka Pharaoh gi mang handok pa matam da kri hai masi se ai gi sakti na hanbane hai na hai de adubo Pharaoh ngon da mana uding base kri ra hai raga it is God who is going to do masi se ishor na hanbi ga da bane hai na Genesis 41 gi 25 amasung 28 da Joseph na hai ki bedo ekoi na uwe aduna Joseph na mage ai asing adu uthok traga aina tawgado ri base ishor bune hamna ishor da priority ishor da credit bi gi thabak ase Joseph na ma ka yamuk success oirabasu asi se mana kaudana mage punsi da set ki bedo ekoi na uba phange aduna Pharaoh na mang ani mang ki ekoi na wari du loina sugai na haidrabasu kari mang ani ra hairaga ekoi na khange san anoiba taret akangba taret na anoiba taret adubo amuka akangba taret na chakhibagi wari adu aikoina khang aduga amuk phobun taret ko heads of grain phobun taret adu gi wari mang adu so aikoina khangre aduna masigi mang asida aikoina ubase Joseph na takpi ki base aikoina yamna samna hairabada Babylon gi Egypt ki Babylon gi lamdam asida chahi taret prosperity ko Sabbath thakpa watana nungaina awat apalai tana pangini aduga amuka another 7 years sahi taret amana amuka famine chaktang ba awa anang oigani habgi mang ado Pharaoh ngonda Joseph na handok piki aduna Joseph na asigumbagi ability mang hanbi ba ngamba ishor na mabungang bi ba ngamba ase ure harga Pharaoh sees God through Joseph Genesis 41 gi 39 da ekoni yang baganda Joseph ki mai thong da Pharaoh na ishor gi saktam adu uba phangge isini naw sing kayamuk phabara ko ishor gi mi oi ba haibse Joseph haibse kayamuk phaba oi kibra aduk phat ba ning thau ishor bu khang da ning thau aduna ishor kana no haibedo masak khang ba ngamdrasu Joseph ki angamba Joseph ki aphaba Joseph ki humbleness adu urga ishor ge mai thong uba phangki haina hai adugi maramna Pharaoh na mahaki Egypt ma na ning thau oira pul chahi kunthra surak pa matam aduda Joseph asibu Egypt governor oina appoint tawbi ki habidi ishor gi mi ni habdu man uba phangki Joseph ge humbleness adu ba ma na recognize tawki ishor de gi lakpani habsi urga ma ba governor gi pham adu pb ki bi wari adu uba phangkre aduna masi gi paradi gi take away lesson ekoina samlap ni yamaganda do things with the intention of lifting God above nang na tawba thabak pum namakta ishor bu wang na thangat ningai ge damakta nang na thabak tawo haibese ekoi ngonda tamjaningai ne ekoi gi reputation gi damakta ekoi gi show off gi damakta ai wangang bahai kre ai isai sak bahai kre ai di sak phajakre ai di officer ne haina ai gi angamba ko ai gi angamba ai haibege wakhan ase kanna tawdraga aikoina preaching tawbu oiro aikoina ishor gi isai sakbu oiro aikoina taw thorak pa khudang makse aikoi gi intention ase kri tawbra lifting God up ishor bu wangna thanganiga ishor gi minglen chawkhaniga aikoina thabak tawgada bane haibse ngasi paradiga aikoina tam take away number 2 the trust God even when God seems to be silent ishor tumin leiba matam oina urabasu nang ishor bo thadok ta ngayo wait patiently ishor gi matam adu bo ngayo God wait God's timing ishor gi timing adu bo nang ngai ba ngamba amam oigada bane hoi Joseph ki punsi da marak ta ishor na thadok pi bugum uki God in the life of Joseph God seems to be silent Joseph ki punsi gi tang
kaya marumda ishor tumina laikibugum ishor laidabugum na uwe adubu ichini naw sing akoina para tamtarak pada ure awanang tapa matamda ishor na mabu thadok pidabne aduna Joseph na magi awanang tarapa kanda aibu ishor na nungsibidre haina chenbagi muhuta mana wait patiently on God's ishor bungonda mana kui na ngaijabagi maramna ishor bu man ningjabagi maramna ishor gi nungsibibdo hek phangkibagumna aikoi gi punsi de su ichini naw sing ishor aikoi ngon gi lapna laikibugum aikoi gi pratna tabi de bugum ba matam kaya muk thengnarakani adu aikoi Joseph kumna khang bakan se ngai bakan se adu erbadi ishor gi blessing ase soidna aikoi phangani habse aina haijening bane okay conclusion loisin lakpada aikoi na uba phangbase karira Daniel gumna Joseph asisu magi angang oiringai gi punsi digi to manhood youth to manhood naha oirak laga amuka mapung marai phaba matam phawase separated from their homes and carried as a captives mayum dagi mokoi bu lowthok piraga lamlan bagi khunda foreign land magi chagai na tai lai da lamda adu the captives oina minai oina Daniel amasung Joseph ase palakhi habse ai koina uba phange hidden land especially ko ishor khangdaba lam adu da mokoi ni palakhi adubo mokoi ani gi punsi da athem ba kaya lakhi Joseph ki punsi da Potiphar gi nupi na them ki Daniel amasung mokoi gi marup sing gi punsi da Babylon gi ning thone Nebuchadnezzar gi makha da athem ba cha lakhi adubo they withstands the temptation adubo mokoi athemba kaya adubo lepangam ki krigi damak Daniel amasung Joseph ki punsi da ekoi ni yamakanda makoina angang oiringai da magi mayum da mamana ishwar gi maram da tambi khibasing ado kaudaraga chatpagi maram da makoina chalu ba mafam da ishwar gi identity ado makoina puraga chatpagi maram da makoi gi makoina athemba adu da taki di habse ngasi gi paradi gi ekoi na tamsin jase prophet Daniel gumna Joseph asishu asingba nupa ama prophet ama oiraki aduna he is a wise man who behaves intelligently and finds the right solution to problems of politics and economics aduna maram oiraga ma asingba ama oibagi maram na kari tore magna tawba thabak khuding magda behaves intelligently yam hai singna tawraga thodok problems kaya thorak pa aduda problems sing adugi right solution asumba solution ase mana purak pangam ki Joseph ki punsida ai khoina su ai khoina thabak tawba matamda ishor gi damangta aikoina hingba matamda we should live intelligently aduga we should try to find right solution for every problem asisu aikoina tamningai lay problems pumnamak ki solution purak pa haiba adugumba amasu oigedabane habse ngasi gi paradi gi aikoina uba phange masine ngasi gi Sabbath school gi para ase aikoina tamjakhre masida Joseph master of dreams mana mangmang kiba mang adu mang phauna rakhiba magi mamang aduna imung aduda ate akai purak laga mabu abandon taw khibi khiba aduga mana abandon tawba mafam adudagi mana ishor bu che na lausin bagi mapana takpi khibdu kaudabagi achauba ama oirakhibagi wari adu aikoina tamjaba phangre masigi lesson tamjaba asina aikoi gi punsi dusu kanaba amam puraksanu haibse aina akonba da haijaning bane tabi khirba mayambu ishorna bor pibi ba oisunu mathangi hapta da amuka annoba paraga aikoi amuka unase God bless.